Online Manipur gi nungthilgi pawmiyeng tabiriba pumnamang puthoi laisramna khurumjari ahanbada maruoiba UNC na Kuki amadi Meitei furup ani wari sanabiu haina appeal tawrakli. Meitei amadi Kuki furup ani gi marakta wari sanabiu haina United Naga Council UNC na appeal tawrakre. Wari sanabada thinthabana furup ani gi marakta kanaba karisu purakloi. Wari sanaba khaktana amana amabu munna khangba ngamgani. Furup ani gi marakta dialogue chathaba haibasi tangai fadaba amani haina launarabadi Manipurda lairiba furup singi marakta lainariba mari asi soidana fagalakani haina Naga Peace Committee asina thadorokpa cherol asida palli. Makhadarakpada Koutrukki Kapnabada Chennaba Meeoi 5 police na fagatkhre. Imphal West District ki manung chana leiba Koutrukki mafam amada Kapnabada Chennaba ni haiba Meeoi 5 Manipur police na fagatpa ngamkhre hairi. Police na faraba Meeoi sing adudi Prukrambam Binit Elias Amar Meitei 10 Longjam Momocha Elias Bishal Meitei 23 Thokchom Loya Sana Elias Yaifaba Nifugamathoi Wangkhem Dilip Meitei 95 amadi Ningthaujam Ibomcha Meitei 90 kawi hairi. Makhoi manga gi mathakta legal action lokalagani haina Manipur police na thadorokpa cherol amana khangalagli. Makha tarakpa update Education Minister, Health Minister, amadi MLA ama Delhi da paisinkhre. Prime Minister Narendra Modi na luchingba NDA lenga ki Council of Ministers singi oiba mifam ama ngasi New Delhi da pangthuklagani hairi. Mifam asida Manipur gi chahi ama helaba irang asigi matangda puthoktuna khanabaga loinana Union Minister singi aningba pamba sing khangdoklaba yai hairi. Nakalamarom da ngarang Manipur lenga ki Education Minister TH Basanta Kumar, Health Minister Dr. Sapam Ranjan amadi MLA Ramesor Makoi ahum ngarang Indigo Flight 6E2417 da punna Delhi da paisinkhre hairi. Minister ani yauna MLA ama Delhi da chatkhiba si Council of Ministers singi mifam pangthok tringai mangoinana Union Minister singa unaba chatlamba oiramba yai haina su thajaba yaba pawgi likhun amana khangalagli. Makha tarakpa update Army personnel ama masagi issue tauba nongmaina kapsinduna sijakre. Phawakchau Ikhai Police Station na konba kangbai post leiba 19 suba Garwar rifle gi personnel ama masada issue tauba insas rifle na kapsin jaduna sijakre hairi. Thogdo sing arang ayupung taritrom tarakpa adwaida thokhibani leikhidraba personnel adu Uttarakhand dagi Rahul Negi Kunganipan apokpa Balwan Singh kawi hairi thogdo sigi matangda police na case ama lokhat khibaga loinana asi bhakchang adu rims Mirel sangda postmortem tawraba matung khusin nakre haina paw asina makhatari makatarakpada nga machinjak fan bachat khiba ngami ima leikhidre yamna nungaitaba thogdo ama oina loktak pat ki goda pat haina khangnaba mafam aduda nga gi machinjak sajik fan bachat khiba Meeoi ama hi laksin badagi kanbangam dana leikhidre hairi leikhidraba ngami adu kwasipai ward number 6 tagi ahong sangbang mangi humfuga manga kawi hairi makha tarakpa update Anova pension scheme 2025 ki April ama dagi chotnaba horani Center Union Cabinet na Anova Unified Pension Scheme UPS ama hongnaba yaba pikre hairiba pension scheme asi ing kumza 2025 ki April ama dagi chotnaba horagani hairi Anova scheme asida center lenga ki sinmi singda makhoi gi khusuman 50% pension oina phanganba laibak thiba thodokta gi leikhidraba center lenga ki employee ama gi imungda family pension phanganba amadi thabak tawbagi mathau taba service year sudabam sinmi singda piklaba supik na minimum pension khara phanganba sing scheme asida yauri tarpa update asidi ipaw Manipur update tagi lokhocherake ngarang HY News discussion amada sarug yakhiba Michael Lamjathang Hauki BJP spokesperson ngasi ayukta Kuki militant singna mayum gi potchai thugaiba hokre hairi makha tarakpada Salai Group ki Board of Director ki member ahum gi yumda sakhangdaba singna bom langsilamle Salai Group ki Board of Director ki member oiba Meeoi ahum gi yumda sakhangdaba singna bom langsilamba gi thodok aduda bom ama pokhai khibaga loinana bom ani amadi laibak fabadagi pokhai hodre hairi thodo asing arang namidang pung 10 minute yang khairom tarakpa dwaida kwa kaithil akham lekai da leiba dipanan koijam yumgi get maya da sakhangdaba singna bom ama langsinduna pokhai hanki nakalamarom dang arang namidang ahing nungai matung chawrangna pung 12 minute kunlom tarak padwaida lamboi khongnang khong samusang manaktagi mayengbam tolenjaw mangangi yumda sakhangdaba singna bom langsilamki amadi numidang pun 8 minute kunlom tarakpa adwaida lamlambung makhong takhilabam lekai da leiba yumlembam Rosendo gi yumda su sakhangdaba singna bom langsilangki adum oinamak bom ani asi laibak fabadagi pokai khidre hairi bom asi kanana kari maram gi damakta langsilam libano haiba hujik fawbagi oina chapchana khangba ngamdri police tagi phangba report amagi matung ina pokai khidraba bom ani adu tekta kaidana lokhat khibaga loinana thogdok aduda aso apan amata yaukhide haina paw sina makha tarakpa update ta Yellow singi damak chapchana thengnaduna issue sigi waraisin purakani nongthumbam biren Yellow singi damak lengang na chapchana thengnaduna thoklibe issue sigi waraisin purakani haina chief minister nongthumbam biren na phongdokre wafam asi pradhan mantri kausal bikas yojna PMKVY 4.0 gi makhada
Luang Sangbam Liberal College ta numit nini chupna chathagadaba mega job fair Rosegar Mela hodokpagi thoramda Chief Minister na phongdokhibani ngasigi thoram adugi saruk ama oina college fagadhansi mission gi makhada Liberal College ta nauna saba administrative block OVC girls hostel amadi college asigi classroom amasu maikum hangdoktuna Chief Minister na khusin nakhi Mela hodokpagi thoram adugi athoiba mithunglen gi warol piraduna Chief Minister N Birena phongdokhibada Mareibak maramdam nungsibagi ithil poklaba matamda mi khananingba amadi fattaba thabak kaidawnungda tawningloi lamdam asigi mapu pandaba amagumna leirambana aikhoina ngasi chaithing phanglibani Hanadagi chanarakpa polamsing semdokpa mathau tai masida nahasingna thodang lawbu changi mangna makha tarduna manipur gi sanmitlon phagatnaba tongan department singi makhada self group kaya linkhattuna Meeoi kayabu santhok lambi leinaba lenga asina honari relief camp ta leiba miyam gi damak lenga ki maikaidagi trainer thaduna chana thaknaba polamsing sem sabagi matangda loksing kaya piri makhoina saba polamsing adu lengakna leiduna value added tawraba matung mapan lamda thadokpagi khongthang su paikhatpa leiri haiki Ngasigi thoram aduda saruk yakhiba Education Minister Thaunawjam Basanta Kumarna phongdokhibada chawkhatpa leiba ama oinaba hotnabada miyamgi mit mai oinabagi dama ngasi hawdokliba job fair mela asi mafam kaya da leptuna pangthokpagi tangai fadaba leiba asigi punba misingi manungda nahana masing hena leirabasu skill workforce watpana leiba asigi oiba apunba senmilon chawkhatnaba honabada matam thinthari lenga ki thabak lobagi masingdi khara khakni maram asina miyamna masana masabu thabak pijaduna senthok leiraba khakta da khunai asida chawkhatpa ngamgani haina sumangna phongdokhi ngasigi thoram aduda IPR Minister Dr. Sapam Ranjan yauna tongan Meeoi kaya su saruk yakhi Tarappa update ta khanghauda na turelgi longnam bal kairakpa yabana miyamna mikupna homsingna leibiu DC haukiba numit kharani asida Thobal district ta nongkana chukibana maram oiraga thengnariba ichau asina maram oiraga pamdaba thodoksing thoktanaba miyamna mikupna homsingna amadi yariba makai yumdagi mapan thoktana leinaba Thobal district ki DC A Subhasna thadorokpa notification amana jection wa thamlakli notification asina hai matam ama hektada khangaudana turelgi longnam bam kairakpa yabana miyamna mikupna homsingna leibiu nong asi hangdriba phawba labukta thabak suba chatpa lepiu chahi nauriba angangsing amadi chahi yamnaba ahalsingna Yariba makai yumdagi mapalda thokpiganu khudakki oina ising ichau lakpa yabagi akiba leibana miyamna acha athak hidak langthakna chingba maruoiba polamsing mangjongnona sem saduna thambiu amadi state amasung center na piba weather forecast khangjinbiu hairi karigumba ichau asina maram oiraga emergency laklabadi Thobalgi SDO natraga Lilonggi SDO da contact tobiu hairi